khoi mayam ngasi si March ki tang manga ing kumda lising ani kun manga yung sa kaysa numit ni nung tilgi pung mari ga minute kun muk chale ai hak na lepchari ba mafam masi akogi Borkhal haina khangna ba Borkhal hai basi achouba khong hai bra uja sigi se achouba khong hai ba sigi mathakta chaba thong ni aigi tungda chatkhriba lambi si khijitang challaga adum leikhatlaga kainong pangna awang pangna natra amakha pangna nongpok pangna ra nongpok pangna kilometer ahum chatlaga akogi kuchudarom haidana akogi kaithel macha ma lei okhak pungkak chawrba kaithel ni ado hairiba mafam masidagi akogi kuchudaram haibasi dagi di Silchar chatpasi maikai kaya thokna Sonai romdagi chatlasu yare adoga binakandi ghat yauraga akogi fuler tor yauraga chatpasu yare adoga khwaidagi nakpa lambi di akogi Sonai tana Sonai si kilometer 8 ko 8 chatle raga akoi yaure aduga Sonai dagi di kilometer 3 da Silchar yaure ado ayambana akogi main oina Silchar da chatpa taraga di akogi Sonai phawraga chatpa Sonai si mafam sidagi kilometer 8 ni haidana hai aduga mafam si daisda ai uchage Borkhal gi khong ni Borkhal hai baji khonglam hai batai achouba khong turien gumbani adu ising di amatta leitre sida chichong gi lambi sida chakharaga kuchu daram masi yaudore aduga sida uri basi mamangi si maitai khulauja ahum mari leiba aduga songi sina karino Borkhal ga basi maitai ra kaino ba maitai ne ba somgi si ju Suroki sigi lambi si kari hara khangnara kabugan staba lambi di lambi ngakta ne na ai haijabado ni aduga aikoina Bontarapur dagi ngasi Sadhu Baba ga ibani laksaba si jo anouba lambi sembada upun di khara thange ado anouba lambi ga je pangsem da seme lambi gi di ado akoi jagi ming di kari kobi ba Rajendra kayum no Sorasam Rajendra ojai chahi kya subira kya ai chahi humudra hela humudra heleba kari thabak inghang di kari tawi ba thabak di mistri suram yoji ngamak law sing di lebiri natro ai law di leitre ba adi icha sing di kana tong chari thabak inghang tawo yawbo ai di yawde yam jin yaw adu ba icha sing leitro leya ngodi kari tawri like tammi bo ka tawri mistri suri mistri thabak bu suradi faida pungjei phai adu sigi kuchudaram tawa lambi sidagi sorry kabugan sta khiba lambi ko tunglomdana aigi tunglomdana akogi thong lalaga kuchudaram kilometer ahum da chat khare aduga sina kabugan su kilometer kya ni hai kilometer khara di lapam di amar khar ka ta doira ta da bidar yogi doira amra di son ni na som da gi som da kalom da ta ya yulom dun jana khangde masi kanoni akoi gi lambi gi ngak che na le se ne ado si de adum mai horobra si mayai ni ha kun mayai kunyai ne ba songi ju mai ne ba sonna ju mitei maitai manung de akoi loina mok changmadi ngamdau mande yung kaya muk yam leige sibo humdra marfu rom adudi si amtola lambi hari se si amtola ta gi amtola si kayam chalaga amtola ta doino ahum mari chalaga amtola road aina seja signboard ama leire akoina pujarakpa gari macha khami bi sigi mamangda amtola road hai amtola road si sida changi basini lambi sit nali adoga amtola lambi changi basingse maitai yung ngakta sa maitai yung ngakta ni madu ai changjage ba is bike ka kalai da koi ba tholai no ai koi ba dum lai bi kari nang kari mi ai ming oi bo so singa
Bojasor. Ah, Nanti yam nang ngampai dah sian. Bojasor kayum no. Ai macam Kali thabuk tahu ke? ai aji kem tau deh dum ke wari ai tarik kai dum tau deh. Kali ke dum tahu ni nang bike ka han ba tong ni kan nong ka tong ya tu thau kai dia happy ba. Dum ke tau di dah kari hai tarik koi kasar deh. Thabuk cia dum surin tu. Sui. Oh adu ni thabuk suri tu. Thak sudah jadi aji mau tamci ga thabak di terdi ni se wari kem lagi te. Kun manung changu ke. Ha, Kun manung changu ke. trong gì đó, Changu si. trong xe đó. Changu. xe Kun manung chang chang. Chang sor na kun manung chang masi mai gari da tong da ya de tong age. Koi sadu wa na koi gari se thoro. Ha. Tong age. Lo. Kun chang che ri kun si king won yam chau ba gi mawong ni. Tau ri se. Mai te gi yung ngak ta ni. Borkhal. Aswam si di Borkhal Par hai ba. Ha. Borkhal Par si mai te gi tu ka la. Te tu ka ni lamang su le de. Volleyball sana bro. Volleyball sana. Oh, as king won si di yam chau ba gi mawong ni to. Mai te ngak tra sia. Water supply ki achawa kaino ma leire aduna bi ising aba akwa ising thai ada asam ki yam pen jab na khoi water supply ki kaino leibo mafam sing yam phaja na sar ga to bana lei asidi yam chaw re kun ji kyam sangi last box asi aduga thola ga sei da Borkhal sini yang te oh bambun gira bambun ni ma bong chou bom lai re sei da yu si nokpong noksup ne wala bi sali sa adu ga khawang ta ne ba an nokpong noksup ta ba labi na khawang sat ba Abdullah Road se ko Si Abdullah Road. Abdullah Road challe aduga atai di mitai lo ba yam sang ba din ate Bamon ni lai mang kap kai. kap si Kap dia tra. Ni wari ni mang. bamo lo sia Bamon ate. Ase mitai last ni do re. mitai last ne ba Last. china Borkhal gi mitai ya aroi ba yum ni haya ado sidai di kari lagi doi no sidai di Bengali lagi doi ro Bangali mayang kan ni. Bengali kano ro Bengali Hindu ro Muslim adum yum thang na bagum ni na side ko o yum thang na sidi lamhak na ga khandre chigi Borkhal gi de aroi ba akoi gi maitai imung gi akoi gi khura ga indon ga phammi ai wari sajage ado moi di adum Bengali Musalman singa adum yung lon na badong na adum lei re sigi mangi yum jisu Muslim ne ba o som da na akoi gi kainorom sida nongpok thangba saruk sida na labuk ama khalle labuk macha ama khalle aduga som da nongsup lom gi sai sida di amta khandre adum Musalman gi kaino oi gara dukan mapu ro Kura kena indon jika kana no yum sige ojana kana kayung gi Borkhal thoksom kari ming kari kar radharomon chandon ka phajana kari no ngasi chumna gi nukti gi thinba ngasi hai kala kan nama leba o adu gi nangon karakpa o chahi ke amuk subirage si humtran sum do sura o adu si soji Borkhal ha ga khangnai ra Borkhal Par hai bro Borkhal Par o Borkhal dang hai de ba indon di chahi ke asu birage jam manag yo sam manga yo bro Manag. 95 hai di Manipuri tara manga gumba Mga tayo do. kayum ningon no Ay hawar siyam ningon. haurok sam kayum da pali ba Takhalam da. takhelamam da sida adum leira abra mawoi badagi ya karam hain taru mi lamsi bo
누가 이브라이드. 나때 람비가 레람브라 바 하나님 람비가 내람데. 레람디에 바 아두디 까리 무리까 보까 수록프로 아이 까리 슈데. 까임 수록티에 바 쿠라 아두디 까리 타우히게 쿠라 레리브로 레이트레 바 이차싱디 레이. 타보 인강 또 오영노 브로 pension 노래. 펜션 노이레 바 오 이슈징가 마얌 레리네 아두디야 레이. 아데 오자디 까리 타복 타우이바 डिफेंस लेने में और रिटायर नहीं ना ये पेंशन चौचारी ने तो जा कोई ने नुंगाई ने ची दुकान फमी में इबे मगी मिंगदी करी जमुना कौरी कयुम निंगो नो कराई की निंगो लखीपुर खुमन गिनी खुमन गिरो चाही क्या हम सुरे युम पालक पा सही कुंथोय मुखार कुनी थोई जो लंबी फलम बरा फलम दे हलो लेकोम थोम मी बरा लेखोम थोम मी हुजिक्तनी फरे इचे कुइद्री सही मंगा अदे लखीपुर दे लाख पका माइन लो ला में कमाय बिना कांदी दा थोंग ला ले कमाय लाइनो खंद्रे नते बिना कांदी दा दी ही ला ले बा अदेगी कर माइन तौ ये ही लालगा सुन लाए न सि खोंग नगा लाख पका यावबरा बा खोंग न बुरी लागते गाड़ी रिजर्व तौरगा ला रिजर्व तौरगा चेले को मतंदा रोंगना चेले इरो चेले दी नुई दी होंगना दा दे न्या कयुम निंगोनो लखीपुर खुनोगी लखीपुर सिनाम अदगी सोंगी नुपा मयुम दी नुपा में तखेलमम तखेलमबम ओ कनोदी नुपा कई थबक तौगे नुपा से फमी सिने हां दुकान फमी से फैने इचा सिंदी मादी बाजार द सकरे nga लेने ओ इचा सिंग लेब नत्रो नुपा मन इनेम बोलो फमी सा ए नुपा ओ ही लालगा ओ गाड़ी रिजर्व तौदरदी अदु नते कुचु दरम बहु लाकपुदुबो लंबी कोइलास थारबरो नोई थारम दे बा दे लंबी दे फलंगी तरफ फोन कुई हुजिकती यम नुंगाइरेने को 누가 हुजिकती अंगक पुद नुंगाइरेने कादी कदवाई नो आई इम्फाल गिने ए नुक्सिगरे अदो 그래서 마모 너무 당기라. बामोन चंगसे सिगी लाइसंग जी कनागिनो करी लाइसंग नो इबुदो पाखंग बगिया ए नुंगाइ जगरेदा अदिं थेम चागी युमला सुमाइना तौबजे असिदा तुरेन चेन ब्रो 쟤 갈리네 라북네. लबुक ने बा लमहांग लेबा ओ इबुदोगी कनो म लेरे अहोबा मथंग चचगे सिना बोरखाल पार गी अरोइबा युमनी कोई बंगाली मुसलमान सिंगा कनो तौरे चाही कुन कुंथा की ममांगी वारी ददी यामना नुंसीबो ओरंगनी कनो लंबी लेखोम थोकपा कदौबनीना सिदी सानबसी कनो सिंगना सानरे मैतै मचा याव मैतै मचा यावद्रा सिदी मैतै मचा ngakta सिदी सानरे सिदी पुल्लेबा युमदि पुंदब नत्रो 그게 뿐나 사나봐. 제가 바몽기 라이선이. 바몽기 짝지. 짝지. 바콩 치다 감. 아이가 브라만 왜 비라브라. ai मैतैनी मैतैरा. ओ कदौरा चलाइमिना. 응 딜라이. ai mai ka sembi de jati ai na ओ ade ओजाई मिंगदि करी ai gopi mohon sadhu gopi mohon साधुरा आखो साधु बाबारा oi sadhu ba गोपी मोहन साधु hoi borkhan gi बोरखालगी ओ आखो साधु बाबागा दुम लिंक लेनबीना hoi lei कयुम नो thokchom थोकचोमने साधु ओइबिबा बेस ओनबिबा कयम कुइबिरगे chai ahum बुबोन जु चपीब्रो hoi ma ma ka dum thok ta du jali हान करी थबक तौबिरमगे ana de dum mystery carpentry ओ 파이. त ओ पुखरी ngakपगी gari chang ja se ओ होय आइगा ओइबिरब्रा आइगा हरे कृष्ण ओ आइगा होइदि कांगी कनुरो 깡기바 के노드니. 아저나 깡 के노드 लाइदा. ओ कांग का चिंगिने दुदिया चिंगी ओ आइगा हरे कृष्ण
ꯑꯣ ꯑꯩꯒ ꯍꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯤꯅ ꯑꯩꯒ ꯀꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯝꯅꯤ ꯕꯤꯁꯅꯨ ꯂꯥꯠꯄꯥꯡ ꯁꯤꯗꯩꯁꯤꯗ ꯕꯥꯃꯣꯟ ꯀꯌꯥ ꯂꯩꯒꯦ ꯕꯣꯔꯈꯥꯜ ꯄꯥꯔꯁꯤꯗ ꯑꯩꯈꯣꯏ ꯕꯣꯔꯈꯥꯜ ꯄꯥꯔꯁꯤ ꯖꯨꯝꯅ ꯑꯩꯈꯣꯏ ꯚꯥꯃꯣꯟ ꯖꯨꯝ ꯃꯔꯤꯅꯤ ꯂꯩꯁꯦ ꯃꯔꯤ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞꯇꯤ ꯂꯥꯏꯁꯪ ꯃꯥꯟꯗꯣ ꯑꯁꯤꯗꯅꯤ ꯂꯩꯕ ꯁꯤ ꯈꯛꯇꯅꯦꯕ ꯑꯇꯩꯗꯤ ꯑꯩꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯂꯥ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯑꯣ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯊꯣꯛꯏ ꯕꯤꯁꯅꯨ ꯂꯥꯠꯄꯥꯡ ꯉꯥꯛꯇ ꯕꯤꯁꯅꯨ ꯉꯥꯛꯇ ꯄꯔꯕꯗꯤꯟ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄꯤꯕ ꯃꯥꯜꯂꯤꯅꯦ ꯄꯥꯡꯊꯣꯛꯏ ꯀꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏꯅꯦ ꯀꯥꯡꯒ ꯑꯁꯣꯝꯗ ꯂꯩꯔꯦ ꯀꯥꯡꯒꯤ ꯃꯇꯣꯜꯂꯣ ꯁꯤꯕꯣ ꯁꯤꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯤꯕꯅꯣ ꯑꯩꯒ ꯀꯥꯡꯒꯤ ꯃꯇꯣꯟꯅꯦꯕ ꯑꯣ ꯑꯣ ꯌꯥꯎꯁꯪ ꯀꯔꯤ ꯀꯔꯤ ꯌꯥꯎꯁꯪꯒ ꯄꯨꯝꯅꯃꯛ ꯇꯧꯏ ꯑꯣ ꯑꯣ ꯑꯗꯨ ꯏꯆꯥ ꯅꯨꯄꯥꯔ ꯂꯩꯔꯤꯁꯦ ꯏꯆꯥ ꯅꯨꯄꯥ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯥ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦ SSC ꯄꯔꯤꯈꯥꯒꯤ ꯃꯥꯞ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯣ 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 ꯑꯩꯒ ꯕꯤꯁꯅꯨ ꯂꯥꯠꯄꯥꯡ ꯑꯩꯒꯥꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯃꯤꯡꯁꯦ ꯀꯨꯂꯥꯀꯥꯟꯇ ꯁꯔꯃ ꯀꯧꯏ ꯀꯨꯂꯥꯀꯥꯟꯇ ꯀꯨꯂꯥꯀꯥꯟꯇ ꯑꯩꯒ ꯊꯧꯔꯥꯅꯤꯁꯤ ꯏꯃꯥꯔꯥ ꯏꯃꯥꯅꯤ ꯑꯩꯒ ꯊꯧꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ ꯑꯩ ꯀꯥꯈꯠꯆꯔꯔꯣꯏꯒꯦ ꯐꯝꯕꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯅ ꯀꯁꯥꯔꯒꯤ ꯀꯔꯤꯒꯤ ꯉꯝꯖꯕ ꯈꯨꯟꯁꯤ ꯁꯨꯝ ꯃꯊꯪ ꯆꯠꯆꯕ ꯀꯨꯏꯗꯔꯤ ꯇꯧꯖꯔꯛꯄ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯗ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯄꯥꯝꯖꯔꯛꯄ ꯑꯩꯒꯥꯝꯆꯥ ꯀꯔꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅ ꯀꯃꯜ ꯀꯥꯟꯇ ꯕꯤꯁꯅꯨ ꯂꯥꯠꯄꯥꯡ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯊꯕꯛ ꯅꯣꯝꯃꯤ ꯍꯧꯖꯤꯛ ꯅꯠꯇꯦ ꯀꯔꯤ ꯂꯣꯏꯔꯒꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯊꯕꯛ ꯅꯣꯝꯃꯤ ꯀꯣꯂꯦꯖ ꯀꯥꯏ ꯇꯝꯃꯦ ꯀꯣꯂꯦꯖꯇꯤ ꯑꯩꯈꯣꯏ ꯁꯤꯒ ꯀꯩꯅꯣꯗꯅꯤ ꯖꯟꯇꯥ ꯀꯣꯂꯦꯖꯀꯤꯅꯤ ꯖꯟꯇꯥ ꯖꯟꯇꯥ ꯀꯣꯂꯦꯖ ꯅꯠꯇꯦ MCD MCD ꯁꯣꯅꯥꯏꯗ ꯁꯣꯅꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠ ꯌꯥꯔꯕꯅꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ꯭ꯔꯥꯕ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯤ ꯅꯣꯏ ꯃꯇꯝꯗꯗꯤ ꯑꯗꯣ ꯑꯩꯒꯥ ꯍꯣꯏ ꯃꯇꯝꯗꯗꯤ ꯈꯣꯡꯅ ꯆꯠꯄꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯐꯪꯉ ꯆꯠꯂꯤ ꯕꯁꯇꯅ ꯅꯝꯅ ꯆꯠꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯕꯁ ꯆꯦꯜꯂꯝꯕ꯭ꯔꯣ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯂꯝꯕꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯨꯆꯨꯗ꯭ꯔꯣꯝ ꯍꯥꯏꯅ ꯂꯩꯗꯅ ꯀꯨꯆꯨꯗꯔꯝꯗꯒꯤ ꯀꯨꯆꯨꯗꯔꯝ ꯐꯥꯎꯗꯤ ꯀꯨꯆꯨꯗꯔꯝ ꯐꯥꯎꯗꯤ ꯈꯣꯡꯅ ꯀꯨꯆꯨꯗ꯭ꯔꯣꯝꯕ ꯈꯣꯡꯅ ꯆꯠꯂꯦ ꯑꯣ ꯀꯤꯂꯣꯃꯤꯇꯔ 3ꯅꯦ ꯐꯔꯦ ꯄꯔꯤꯈꯥ ꯑꯇꯩ ꯑꯦꯛꯖꯥꯝ ꯌꯥꯎꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯣ ꯄꯔꯤꯈꯥ ꯀꯔꯤ ꯁꯕꯖꯦꯛꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯔꯛꯏꯅꯣ ꯑꯥꯔꯠꯁꯔꯣ ꯁꯥꯏꯟꯁ ꯑꯣ ꯐꯩ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯑꯩꯒ ꯑꯃꯨꯛ ꯊꯣꯛꯆꯒꯦꯀꯣ ꯑꯩꯒ ꯊꯧꯔꯥꯅꯤ ꯑꯃꯨꯛ ꯆꯠꯆꯒꯦ ꯃꯊꯪ ꯑꯩꯈꯣꯏ ꯏꯅꯥꯛꯀꯤꯅꯤ ꯃꯩꯇꯩ 이수 머론 토보시보. 까박까박 저기 ꯌꯥꯝ ꯊꯣꯛꯇꯦ. 이가 ꯌꯥꯝ ꯐꯖꯅ 와 이가 군 ꯑꯗꯨꯝ ꯄꯨꯕꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯑꯩ ꯏꯁꯥ ꯁꯥꯔꯚꯤꯁꯇ ꯂꯩꯔꯝꯃꯤ ꯑꯍꯥꯟꯕ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ? ꯑꯩ BROꯗ ꯑꯩ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯅꯔꯁꯤꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ. BROꯗ. BROꯗ. Border Road Border Road. Organization. ꯑꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯄꯦꯟꯁꯤꯟ ꯐꯪꯕꯤꯔꯤꯅꯦ ꯆꯥꯎꯅ. ꯑꯗꯨꯝ ꯈꯖꯤꯛ ꯑꯗꯨꯝ ꯆꯥꯛ ꯄꯨꯅꯕꯩꯗ. ꯌꯥꯏ. ꯆꯥꯛ ꯄꯨꯅꯕ ꯌꯥꯏ. ꯍꯣꯏ ꯆꯥꯛ ꯄꯨꯅꯅꯕ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯈꯪꯖꯔꯦ. ꯐꯩ. ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯥꯅꯕꯅꯤ ꯁꯤ ꯀꯩꯅꯣꯅꯤ. ꯑꯩꯒ ꯍꯣꯂꯤ ꯄꯂꯥꯒꯗꯤ ꯇꯧꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯁꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ. ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯃꯥꯝꯗꯣꯞꯇ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ. ꯀꯥꯡꯒꯤ ꯖꯣꯏꯗꯦꯕꯀ ꯑꯗꯨꯝ ꯆꯣꯡꯕ꯭ꯔꯣ? ꯑꯗꯨꯝ ꯆꯣꯡꯉꯤ. ꯀꯥꯡꯗꯤ ꯌꯥꯎꯔ ꯆꯠꯇꯣꯏꯅꯤ. ꯅꯨꯡꯉꯥꯏꯖꯔꯦ. ꯍꯣꯂꯤ ꯅꯨꯡꯉꯥꯏꯖꯔꯦ. ꯌꯥꯎꯗꯣꯏꯅꯤ. ꯐꯅꯤ ꯑꯩꯒ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯆꯥꯗ꯭ꯔꯦ. ꯉꯝꯗ꯭ꯔꯤ. जय हो भोलेनाथ साधु बाबानी ꯁꯤꯗ ꯀꯁꯥꯔꯁꯤꯗ ꯃꯩꯇꯩ ꯈꯨꯟ 200 ꯍꯦꯟꯅ ꯂꯩ. ꯑꯩꯈꯣꯏꯅ ꯂꯩꯌꯦꯅꯦ ꯆꯅꯤ ꯍꯦꯟꯅ ꯂꯩꯕꯗꯣ. ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯦꯟꯁꯁ ꯇꯧꯋꯦꯕ. ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯃꯩꯇꯩ ꯈꯨꯟ ꯂꯩꯕꯁꯦ ꯃꯩꯇꯩ ꯈꯨꯟ 200 ꯔꯣꯝ ꯂꯩ. ꯑꯗꯒꯤ ꯁꯤ ꯖꯔꯤꯕꯣꯟ ꯂꯥꯏꯟꯗꯗꯤ ꯃꯩꯇꯩ ꯈꯨꯟ 50ꯃꯨꯛ ꯂꯩ. 35 50ꯃꯨꯛ ꯂꯩ. ꯍꯣꯏꯅꯦ ꯑꯗꯣ ꯄꯥꯏ ꯍꯥꯏꯅꯩ ꯑꯗꯣ ꯀꯣꯔꯤꯡꯒꯣ ꯁꯥꯏꯠꯇꯅ ꯈꯔ ꯂꯩ. ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯑꯦꯔꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯖꯤꯔꯤꯕꯥꯝꯅ ꯀꯣꯜꯂꯤ ꯃꯅꯨꯡꯁꯤꯒꯅ ꯌꯥꯝ ꯂꯩꯁꯦ. ꯍꯣꯏ. ꯑꯗꯨꯅꯤ ꯑꯩ ꯌꯥꯔꯤꯈꯩ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯉꯝꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯌꯥꯝ ꯁꯥꯔꯦꯕ. ꯑꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕ ꯑꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗꯤ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯗ ꯌꯥꯗꯦ. ꯃꯅꯤꯄꯨꯔ ꯀꯥꯏꯗꯒꯤ ꯂꯩ? ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ. ꯏꯝꯐꯥꯜ ꯀꯗꯥꯏꯗꯒꯤ? ꯏꯝꯐꯥꯜ ꯈꯨꯔꯥꯏ ꯍꯥꯏꯗꯣ. ꯈꯨꯔꯥꯏ ꯊꯣꯡꯗꯒꯤ. ꯈꯨꯔꯥꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯈꯨꯔꯥꯏ ꯊꯣꯡꯅ ꯑꯃꯅ ꯈꯨꯔꯥꯏꯅ ꯑꯃꯅ. ꯅꯠꯇꯦ ꯈꯨꯔꯥꯏ ꯊꯣꯡ ꯍꯥꯏꯁꯤ ꯈꯨꯔꯥꯏꯒꯤ ꯊꯣꯡꯁꯤ ꯌꯥꯝꯈ꯭ꯔꯦ.
ฉลามทงเลย คุได้ทง ใจเรียนทงเลย คุได้ก็จัดแล้วมีเนี่ย ยำเลยครับซีดีไอ้กากีเฮกกันโนซีดีกันโนตาเร่นงปุกตาเร่ น้องปก นงปุกลมซีดีระบุกลำระบุกสิ่งที่ไม่ได้กี่ยาวหรอกนั่นทีเนี่ยสาธุกูปีมอนนั่นตรออะดูนั่นที่กันโนยาวระบะซีไม่ได้กี่ระบุลงมาปุก ไม่ใช่ระบุหมดเลยนี่ ไม่ได้ระบุมากแต่เนี่ย ว้าวเรียนตุเรียนเจริญตุเรียนคง บอร์คัลเสีย คันโค โอ้ดูว่าไม่ได้กี่ โรคขาอะไรเสีย บอร์ ขา คัล โจวขาอะไรที่ตุเรียน ตุเรียนให้เราคงให้เรา คงโจว น้องไม่ได้สิบ่ คงโจว ปาโมโล ไอ้กี่จานิปานี่ ใครมามิ่งก็ให้ Michael King ฮะ ไอ้เล่าให้ไมเคิลสิงห์ ไมเคิล ไอ้จานิ ไมเคิลให้เรา สาธุมุจานิปา สาธุมันสนุปไมเคิลปักเซเนี่ย ไมเคิลสิงห์ ก็ยุ่มนักทุกเรื่องยะ ทกจม ถูกโจมไมเคิลสิงหะ ห้อย ถูกโจมสาธุบาวกปีโมหนกิมาสนุปะไลค์คลาสแค่ทำไม Pipe ใครจะทำไม Akan คุณเดอ LP สคูลเลยบรอ Sarkari school เลย ซีจูรอมาชิมน้องมาเลย ชินะอะตอมบะ อะตอมบะน้ำมิงให้ ลาวให้อยู่ Sanatamba สนาตอมบะ ลาวให้อยู่ลาวหน่ะเฮาหน่ะ สนาตอมบะให้เลยสนาตอมบะนั่งที่สคูลคลาสแค่ทำไม อาชีพนั่งนี่ล่ะอะตอมบะ คลาสดูไป หัน กันนี่นกกันนั่น เที่ยวเขาจานเด็กนี่นะจันทรา ngurang theng na bro ojan abachandra sini tawri se pukri di ayam manan leina ba mali yum chang ba sida kalai da no mitei ki khulak ni Borkhal ki ay Borkhal sida angang singi holi gi sei tammi ay yum ju sida ju kingon chawbani na khoi gi kaino na khan gi bai wani so building chaw bu phajabu leini sondu jo 그냥 퍼즐을 이거 뭐 저거 ngani sei chami sa ji got to ko ngan sei jaw changi sei chami 앙앙생 홀리 세이세이 홀리 세이 앙앙생 홀리 세이 tamameba ay wala ko na wala ta dum ta hon bi no pam sam 서운해 까오르네 방금 손이 니네 아유 Lepak Manipur na kitam la ba lamdam Borkhal Par hai ba mai tai kungang sida yang biyo ai khoi gi mai tai nupi masa ngang nupi masa nupa macha do local he yai dana noi ang ta tholo ibe ma sida ang ta tholo boy nang sula la aja sida lepu makhala angan bala isu jing di masak phajagara da naming ang tayo Wangke Mayu Mamita Singha Mamita Singha class kya tamya Class 6
class 6 kala da tammi Polyunan Bidyaniketan School. kana wai da no kuchu daram daro Kalda. ha Hartikalda. hatikal da kai da chali adu dia Tu papaga. papan thili ro adegi sudangi hayo Eigi khongcham deki maming na kana Ravina Devi. class kya tammi ba Class 6. kala da tammi Ai Rami Bidyaniketan Kachutram. kuchu daram di kai da chali Kachutram Karida. kali noi auto ro kai no Auto. acha acha auto id school gi woina thoina ne ira school School gi thoina. thoina le ri ba noi myam cha bin na ba sudangi hayo Eigi ming Aditi Singha. aditi kayum no yum nak so hayo Wangke ming wang khai mayom nang na class kya 4. sei tam ba pam lo Tami. pa mi ha kan ka 이 맞대면 당 하이고 나. 아다기 군웅이 세이도. kunung se hai brana amta hai sau nga ko saksi adagi nang boy nang gi naming hayo Du Eigi mami Arbi Singha. abi kai yum nak so hayo Wangke mayu. wang khai mayom kari ba Wangke mayu. wang khai mayom arbin singa nang pung thin ba pam bro pam ya acha acha lo nang gi kano lo to bisana nang gi kano nang kano sao kano kum daro nang na wang man khare sao kunung se to Khuymulam bacharamba. fajara Khuymulam bacharamba lamchit yaune khibani. Moithe khojaling duna lamha khujum. Hai lamha khujum. Hai lamha khujum haibani. Kaido phamthi ba khoimuda nasak naming taklunu. O kaido phamthi ba khoimuda o khoimuda. thank you noi uje holi sei tammi du ka do no Holiday khoi. holi da yum da chala saktoi ra noi ahum khakta ro atai yaw bro exam loi dri ba kari phi seli manipuri na te phane hangam pan ga setana salunga angang baga jo setana joypur ga inbra acha acha sinida oja kumda biro 오자 생각하가 이거 저라 굴다고 나라더니. jura khonu nei dro o kai do do o 잘라 그래. 네, 오자 꿈들어, 엄청 꿈들어. 바जार 쪽에 들어 이거 또 올려면. nati oja isai to bro oja na basandre isai 이제 하나 좀 하나 작활로가 마시 이 프로페셔널 කෙනෝද 마시 보통 자로로 해. 나이 스쿨도 레. school oja ra 아 스쿨 차이 이제 프라이빗니. private school adu orasu private orasu 마이부디 해래도 이 다도 그래. 아직때 거의 꼬랑 갔다 오나 이제 따오리니. 아 이제 이게 다도 그래. adu angang sing isu sing tabi icha yaw bro sha 좀 가라 아이고. icha yaw bro 아시 이자는 Chúng 삐. mà tiên mà tăng xả luôn. je ibem law na bem law 아시 Chúng mà 이자는 tiên mà tăng xả cái pung pai cái tăng tổ. 저거가 수사이 뭐. 아도 කෙ노네. 아이는 머니푸리 කෙ노싱치 망다나 바이라도. yam phai 아kum디 담호다나 잘리도 kum시제 is 암다 담가 자시 sudi 파자나나. imai masam ga di phajagari na ongta tungo tho nang sam ongta yenge sa ongta thado sam do 파자분이 파자분. is zikre da imai pema mongole o 가 비제가 오자가 아들 에이 오자이 프로그램도 로이기행이. 예, 농아지. 로나 아삼 오자이 잣바 마마 잣바 로이기행이. yarge chakke ojikti nuksa je saram ni na ba kano to ngamdre ado ai se leiba bubon baudi leirage aduga ai jiri bam tagi chatke na tawre aduga mathang ningdam thana mu lakane ai loina ai ngammi ge di karumba ana yaudra laibak thidna isor kripa tawbidra di thaujan bidra di naghiba yai adudi atopan ni aduga ai ngammi ge di ai soidana ai chacharage na 오자 로 템드레도 오자 잘랑 같은 거지. nate cha thakiroi chi ai mathang ta chachage janna bachan 마본 좀 가지고 나라. ai changjaru re 파라. nungai jai ujana bachan ra lambi nga sai gi amtola lambi na koina thong dagi changjarak pa borkhal par gi khungang changba lambi du dagi somda ama nungchu pangna lambi anoba ma sem si kolas tharak pagi paka lorok pagi mawong da leire masigi si Today is the MK hardware na ama lei ado masi loin phangene ekhane cement bali
Pathar adagi road asina yot ki wani so loina phange na sei da mayam lady city center ama oirani ne khar le da ha yai phare ojagi kari ming ongta ji Chom ni ngon bar tor to ma ongi bilasini dewi kongje kai lam lingo no ai si ipam ni ipa to me ibu ipa mari kai da kale yum na kai pan ba koi ki bazar ko chu to hari bor khal khuno gi bar kai higher secondary school gi ning minute tara gi lam le le je ba o khala le adu khaki duga ai ojaga oi bi bro oi school gi maja maja thaba maja ma ojaga swai ji kan no to bro swai mai ra pai bi gai du lei bro hena season ade dum thambadi thamba amaka le ngana jora khunda di chorokta ahal laman sing manam nungsi na ka ibim gi ming kariya ming ai gi ming prabhat sini kawi prabhai na su adum chali ai yum na ai gi na ai hajira ke ai gi upani pa to mani magi dukan hoine dukan di yam chaw le khang asina ai gi ipani pandau asina ai ipani kurum jadi ado chahi kya subi lage na Sahi hana yame matfutara marput tara tare 97 adu mana wai ni o kaino moidi mitai nate nate marul lon ba asina ai ge ID school jat pada ID driver ni asina ai pani pagi dukan sigi kanoni para lori ra moina para saliba o mapudi inau gi ne ba inau ngasai thengna me ai minga hangidre nauna hujabani dai ja kui di tha ni fadari adu center cha mafam je aina khajabadi ning ong ta habiu ne hana ai thokjom Manoj Kumar ko thokjom Manoj Kumar ado asigi lambi se machingai degi Borkhal tu Mangolpur Jurakhol Thangalai kai Gorgori Saikhon kai puna chingba se asigi mafam si khonga chalamaga khoi gi bhuon lehung ching bhuon lai nga asigi kano chalam mane lambi thong na ngasi gai na taw matung dei si khong chapagi chang je wat khare asi puna makse matam duga asigi siga akhoi na bhuon ni hairaga di ado ai ngata je khoi sana puna humari sing puthong thame chala lo puna dei sing pi bai oi asigi oina la ma asigi mafam se sahi asukki matung da tha ani hum to mafari karor ahum makai thabak te si budget oina ngasi ko de senti tha dana ngasi gi si lambi se sina kada yo gi doino asina sum jaugi jana Jurakhol Mangolpur adi thokra Sonai ta khrani suna chakhar kana khawung ta khrani Silchar jaugi bazar lambi di pangsem da seme na lambi jam fai lambi jani lambi phatri ngai thengna birak pa na tro ko tangna rai lai ka tam ba chap ka mai tro mia ko kaputa ai tare lambi ko ina chat bam college tamba chat pa kakse masi hajik tadi ji चलिबा मफम जेखि कोचुद्रो माइना बाजार म खकै मसी जे मतम दुगो कोगी हाई स्कूल हायर सेकेंडरी ओय अफा दुगो तमजे अदो मतम दुगो चतप मतम दा कोई अदुगी मफम दुगगी गाड़ी तोंगगा कॉलेज चलिमि सुनाई दा माधव चंद्र कॉलेज हाई दुगो चलि एमसीडी कॉलेज अदु हजिकति जंग खुदोंग चारे मतम दुदि मिनिट तरा दिन तरा मंगा की ओइगदब लम दुगा मिनिट तरे त कोई फंगी गाड़ी बस फंगनबई दमकत चलमी अदो हजिकि हम खुदोंग चारे यामना होइने अदो इचे अनि लारिक फजना तमदना ओजागा ओइरिबा अदो करी नपाना बिजनेस ता अजाई बिजनेस ये हाइदर है आरोम जौरू रे आरो कंचलो रबो कोई इबुंग उपा सुमना तगी कोई तरे नि तरे सिगा कोई निपा मरी निपी अहुम सिने कोई इचे चौबी इचे जाई मदन बिबिगाव दा थांगे अदुगा आइना ख्वाई अतोम्बिनी सिने निपी बागी दा सिना अतोम्बनी इबुंग उपा अहुम मोय डिफेंस दा थबक तवी पहिला पुल दा मो कोई लोइना मसा की हाइजिनी यम नुंगाई अदो सिगी मफम जिदी यम सेंटर चार कदोइने बा हुजिक सु चारे लाइन पीबा अदे खरे अदे सेइदा नोपा लुपा ना इन हाइनिंग बने सी Jurakhol का Mangolpur का 1 किलोमीटर अहुम का 100 मीटर फॉर डिस्टेंस Borkhal to Jurakhol asigi communication laita we namna Borkhal ka Jurakhol se jam ala pa oina re asigi lambi sigi mateng na khoi jam ning na nakna re nuji
ꯍꯧꯖꯤꯛ ꯅꯛꯅꯔꯅꯦꯕ ꯅꯛꯅꯕ ꯍꯥꯏꯕꯨ ꯃꯤꯀꯨꯞ ꯑꯩꯈꯣꯏ ꯄꯥꯎ ꯉꯝꯅꯔꯅꯤ ꯆꯠꯄ ꯍꯥꯏꯗꯤ ꯉꯝꯅꯔꯅꯤ ꯖꯣꯔꯥꯈꯨꯜꯁꯤ ꯀꯤꯂꯣꯃꯤꯇꯔ 2-3ꯗ ꯌꯧꯗꯣꯏꯅꯦꯕ ꯑꯍꯨꯝꯒ 100 ꯃꯤꯇꯔ 100 ꯃꯤꯇꯔ only for my distance ꯑꯁꯤ 0 point ꯅꯤ ꯈꯣꯡꯅ ꯖꯣꯗ ꯆꯠꯂꯝꯃꯤ ꯈꯣꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯁꯦ ꯅꯅꯦ ꯑꯗꯨ ꯒꯣꯔꯒꯣꯔꯤꯗꯅꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗ ꯑꯁꯤ ꯂꯝꯕꯤ ꯂꯥꯛꯄꯁꯦ ꯑꯣꯖꯥ ꯑꯥ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗꯨꯒ ꯈꯣꯡꯅ ꯆꯠꯂꯒ ꯏꯐꯨꯠꯇ ꯆꯠꯂꯒ ꯂꯧꯐꯥꯠ ꯆꯠꯂꯒ ꯑꯗꯨꯒꯤ ꯀꯣꯂꯦꯖ ꯀꯥꯔꯝꯃꯒ ꯑꯗꯨ ꯇꯧ ꯑꯗꯨꯗꯤ ꯁꯤ ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯣꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤ ꯃꯇꯝꯗ ꯊꯣꯡꯁꯦ ꯈꯔ ꯂꯩꯔꯛꯄꯗꯤ ꯑꯩꯈꯣꯏ ꯏꯄꯥꯁꯤꯒꯤ ꯂꯝ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯖꯣꯔꯥꯈꯨꯜ ꯃꯇꯣꯟ ꯌꯧꯗꯣꯔꯦ ꯐꯪꯉꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯁꯣꯝꯗꯁꯨ ꯃꯃꯥꯡꯗꯁꯨ ꯃꯩꯇꯩꯒ ꯃꯌꯥꯡꯒ ꯁꯤꯃꯅꯥ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣ ꯕꯣꯔꯈꯥꯜꯁꯤꯒꯤ ꯃꯔꯝꯗꯅꯦ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯊꯤꯕ ꯍꯨꯝꯕ ꯂꯥꯛꯄ ꯑꯃꯗꯤ ꯃꯇꯝ ꯂꯝ ꯂꯥꯞꯇꯤ ꯂꯥꯡꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯉꯝꯈꯠ ꯂꯦꯞꯇꯅ ꯑꯩꯈꯣꯏꯅ ꯀꯣꯛ ꯅꯣꯟꯖꯔꯁꯨ ꯅꯠꯇꯦꯅꯦ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯃꯩꯇꯩ ꯌꯨꯝꯁꯦ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛ 150ꯃꯨꯛ ꯑꯣꯏꯔꯅꯤ 150ꯃꯨꯛ ꯀꯦꯟꯗ꯭ꯔꯗꯤ ꯁꯣꯅꯥꯏꯗ ꯆꯤꯡꯉꯤꯁꯦ ꯁꯣꯅꯥꯏꯅꯦꯕ ꯑꯗꯣ ꯒ꯭ꯔꯥꯝ ꯁꯚꯥꯗꯤ ꯑꯁꯤꯁꯨ ꯀꯩꯅꯣ ꯀꯨꯆꯨꯗꯔꯝ ꯑꯗꯣ ꯃꯩꯇꯩ ꯋꯥꯔꯗ ꯃꯦꯝꯕꯔꯒ ꯀꯥꯕ꯭ꯔꯣ ꯑꯗꯨꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯖꯤꯄꯤ ꯄꯊꯥꯟ ꯀꯥꯔꯤꯃꯤ ꯄ꯭ꯔꯙꯥꯟ ꯀꯥꯏꯌꯦꯕ ꯄꯊꯥꯟ ꯑꯩꯈꯣꯏ ꯂꯧꯔꯤꯃꯤ ꯂꯤꯛꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯇꯩ ꯈꯨꯜ ꯀꯁꯥꯔꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯁꯨꯝ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯍꯪꯉ ꯈꯪꯒꯅꯤ ꯑꯩꯈꯣꯏꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯧꯔꯁꯤꯔꯥ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯖꯥꯅꯤ ꯈꯨꯟꯗꯤ ꯌꯥꯝ ꯆꯥꯎꯖꯗꯦ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯕꯣꯔꯈꯥꯜ ꯀꯁꯥꯔꯒꯤ ꯃꯅꯨꯡꯗ ꯕꯣꯔꯈꯥꯜ ꯍꯥꯏꯕ ꯈꯨꯜꯁꯦ ꯍꯥꯏꯔ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯑꯁꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯁꯤ ꯃꯣꯗꯔꯟ ꯑꯪꯒꯟꯋꯥꯗꯤꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯝꯕꯁꯤꯗꯤ ꯃꯪꯕꯕꯨ ꯃꯪꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯛꯄꯅꯤ ꯑꯗꯨꯗꯤ ꯃꯩ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯑꯆꯧꯕ ꯃꯁꯤ ꯑꯃ ꯑꯍꯥꯟꯕꯗ 142 ꯅꯝꯕꯔ ꯕꯣꯔꯈꯥꯜ ꯂꯩꯄꯤ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯑꯁꯤ ꯑꯩꯈꯣꯏ ꯂꯝꯅꯤꯁꯦ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤꯅꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤꯁꯨ ꯑꯩꯈꯣꯏ ꯏꯄꯥꯝ ꯃꯁꯤꯁꯦ ꯑꯦꯃꯥꯒ꯭ꯔꯦꯁꯟ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯂꯤꯛꯁꯜꯂꯛꯄꯗꯒꯤ ꯑꯁꯣꯝꯗ ꯗꯣꯀꯤꯟ ꯃꯣꯍꯟꯄꯨꯔ ꯃꯅꯤꯄꯨꯔꯤ LP ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯃꯩꯇꯩ ꯁ꯭ꯀꯨꯜ ꯑꯃ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯁ꯭ꯀꯨꯜꯅꯤ ꯑꯗꯨꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯄꯨꯟꯁꯤꯟꯕꯤ ꯑꯃꯈꯛ ꯑꯣꯏꯕꯗꯒꯤ ꯑꯦꯃꯥꯒ꯭ꯔꯦꯁꯟ ꯇꯧꯗꯅ ꯑꯁꯣꯝꯗ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯃꯣꯗꯦꯜ अंगनवाड़ी सेंटर से कनो अदो सिगी बोरखालदा थबक इंगांग तौ डिफेंस की कनोगादी याम थेंगनारे पेंशनर गादी याम थेंगनारे अतै हुजि हुजि थबक इंगांग तौ अहुम मरी अनि अहुम मरी अलिकदा अमदी सोइरा ओ इंगोमदा अनि अहुम मरी अमा याम नुंगाइबो वानिने अदुदा ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯀꯣꯏꯕꯁꯦ ꯃꯥꯏꯀꯩ ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯃꯉꯥ ꯑꯀꯣꯏꯕꯁꯤꯗ ꯃꯔꯣꯟ ꯂꯣꯟꯕ ꯉꯥꯛꯇꯅꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯑꯗꯨꯝꯗꯤ ꯑꯣꯏꯔ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯑꯣꯅꯔ ꯄꯤꯕꯤ ꯔꯦꯁꯄꯦꯛ ꯇꯧ ꯍꯪꯒꯣꯏꯅ ꯀꯤꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯂꯩꯅ ꯃꯈꯣꯏꯅ ꯀꯤꯅꯁꯨ ꯃꯃꯜ ꯍꯣꯏ 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 ꯃꯣꯏ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯃꯔꯣꯟ ꯏꯔꯣꯟ ꯇꯤꯟꯅꯗꯕ ꯑꯩ ꯄꯥꯕꯨꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯕꯥꯕꯨꯒꯤ ꯃꯤꯡꯁꯦ ꯃꯤꯡ ꯍꯟꯖꯔꯒ ꯅꯤꯡꯊꯦꯝ ꯎꯔꯐꯦ कामेश्वर सिंह बाबू खुनगी लमाबा कनानो चक्थाबदा यावबा मिंगा खंगबिब्रो खंगी कनानो मदो मानिक कौई है हलमना तामन मानिक चाइजोन आइना चाइ मानिक चाइजोन आइसिन नुपीनी मानिक आइसिन निपानी अदु आइना अखोय मक थेंगना होबई वाली नते युमनाक्ति खंगद्रबा युमनाक का अक्सवाई थोदोन कुसलुद्रे आई अदोमना याम कुथदबा चासे याम मपानदा आई मीगोन तौंगमदसु मणिपुरदा बोइरिबा लाइबा से रिसर्च तौरिनि चंदन होय होय काइदे सोइरै मोय होय 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 याम नुंगाइरे आदर उरिबा ममांगी खुनजिगी मैतै गादी याउदेको करमनो अतोपा सागैगी करी हाउ ओ कबुई ओ अदगी सोमगी सिदि मैतै बा वागी वाखन कन्नना वाखन ओइखरे वाना खनखरे बा अदिसे ओजा कोइगी उमंगलाय ngakse कोइगी वाचिंग कनोनी बुवन बाय बुवंगी कनो ओ मानी मानी आ बुबोन सिगी उमंगलाय सिगी आई 15 ओ जी ओजरी
ꯑꯣ ꯑꯗꯨꯗꯤ ꯔꯥꯖꯃꯅꯤ ꯍꯣꯏꯒ ꯁꯝꯅꯕꯤꯔꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯛꯅ ꯇꯤꯟꯅꯕ ꯑꯣ ꯀꯩꯅꯣꯅꯦ ꯑꯣ 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 ꯑꯦ ꯅꯨꯡꯉꯥꯏꯖꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯟꯅꯒꯤ ꯃꯔꯝꯗ ꯃꯇꯦꯡ ꯑꯃꯇꯪ ꯍꯥꯏ ꯕꯣꯔꯈꯥꯜ ꯄꯥꯔꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯕꯨꯡꯒꯗꯤ ꯂꯩꯇ꯭ꯔꯣ ꯂꯩ ꯑꯁꯣꯝꯗ ꯂꯩ ꯂꯩꯕꯨꯡ ꯂꯩꯕꯗꯣ ꯀꯔꯤ ꯂꯩꯅꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯄꯥꯈꯪꯕꯒꯤ ꯅꯣꯡꯗꯣꯟ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨꯡ ꯏꯕꯨꯙꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯂꯩ ꯃꯍꯥꯗꯦꯕꯗꯤ ꯂꯩꯇ꯭ꯔꯣ ꯃꯍꯥꯗꯦꯕꯇꯨꯅꯤ ꯅꯣꯡꯄꯣꯛ ꯑꯗꯨꯗꯤ ꯍꯔꯥꯎꯕ꯭ꯔꯣ ꯍꯔꯥꯎꯏ ꯃꯜꯇꯤꯄꯨꯔꯗꯩ ꯃꯤꯒ ꯂꯥꯛꯄ꯭ꯔꯣ ꯑꯗꯨꯅ ꯑꯁꯣꯝ ꯈꯨꯟꯖꯥꯎꯗ ꯍꯔꯥꯎꯏ ꯑꯦ ꯐꯩꯅ ꯑꯣ ꯈꯨꯟꯖꯥꯎ ꯑꯁꯣꯝ ꯋꯥꯡꯕꯁꯤꯅ ꯈꯨꯟꯖꯥꯎ ꯆꯤꯡꯉꯤꯔꯥ ꯑꯁꯤ ꯑꯃꯠꯇꯅꯤ ꯈꯨꯟꯖꯥꯎꯅꯤꯁꯦ ꯑꯁꯤ ꯃꯌꯥꯏꯅꯤ ꯁꯤꯅ ꯃꯌꯥꯏꯅꯦꯕ ꯑꯁꯤꯁꯤꯅ ꯑꯣꯖꯥꯁꯤꯒꯤ ꯁꯣꯔꯣꯛꯁꯦ ꯑꯁꯤꯒꯤ ꯁꯣꯔꯣꯛꯁꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯥꯔꯦ ꯑꯣ ꯑꯁꯤꯗꯒꯤꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯊꯣꯡꯒꯤ ꯃꯅꯨꯡꯁꯦ ꯑꯁꯤꯅ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯥꯔꯦ ꯊꯣꯡꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯅ ꯈꯥ ꯂꯩꯀꯥꯏ ꯇꯥꯔꯦ ꯑꯣ ꯈꯥ ꯂꯩꯀꯥꯏ ꯑꯗꯨꯅ ꯈꯥꯅꯦ ꯃꯌꯥꯏꯅꯦ ꯑꯋꯥꯡꯅꯦ ꯁꯤ ꯑꯍꯨꯝꯁꯤ ꯄꯨꯟꯁꯤꯜꯂꯒꯅꯦꯕ 150ꯔꯣꯝ ꯌꯨꯝꯀꯣꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯦꯟꯅ ꯑꯃꯒꯁꯨ ꯑꯣꯏꯒꯗꯕꯅꯤꯗꯣ ꯈꯤꯇꯪ ꯃꯄꯥꯟꯂꯣꯝꯗ ꯍꯣꯏꯅꯦ ꯑꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯩꯇꯩꯅ ꯀꯥꯏ ꯍꯥꯏꯗꯣ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯗꯩꯅꯤ ꯑꯣ ꯁꯥꯒꯩꯗꯩꯅꯤ ꯏꯄꯟꯗꯧꯒꯤ ꯍꯥꯏꯗꯣ ꯃꯔꯝ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯏꯄꯟꯗꯧ ꯀꯩꯅꯣꯗ ꯕꯨꯕꯣꯟꯗ ꯂꯩꯔꯤꯕ ꯃꯟꯗꯤꯔꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯃꯌꯥꯝ ꯑꯣ ꯀꯔꯤ ꯑꯣ ꯑꯥꯗ ꯈꯨꯕꯝ ꯂꯩꯔꯤꯗꯣ ꯈꯨꯕꯝꯗ ꯑꯩꯈꯣꯏꯅ ꯆꯟ ꯁꯥꯔꯨꯔ ꯃꯤꯗꯨꯁꯨ ꯑꯩ ꯃꯣꯏ ꯈꯨꯕꯝ ꯕꯨꯕꯣꯟ ꯂꯥꯏ ꯀꯃꯤꯇꯤꯅ ꯑꯩꯁꯦ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯛꯇꯅ ꯀꯌꯥꯗꯅꯣ ꯃꯗꯨ 2005-6 ꯑꯣꯏꯔꯝ ꯇꯥꯏ ꯑꯩ ꯂꯥꯛꯆꯔꯝꯃꯦꯕ ꯑꯩ ꯑꯗꯨꯏ ꯃꯔꯝꯗꯒ ꯏꯈ꯭ꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯇꯅ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯁꯪꯒꯥꯒꯗꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯀꯗꯕ ꯒꯦꯁ ꯍꯥꯎꯁꯇꯣ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯝꯃꯦꯕ ꯆꯍꯤ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯅ ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯑꯗ ꯍꯟꯗꯛ ꯂꯥꯛꯏꯉꯩꯁꯤꯗꯩꯁꯤꯗ ꯌꯥꯝ ꯁꯥꯔꯁꯨ ꯈꯥꯡꯉꯒ ꯕꯨꯕꯣꯟ ꯐꯥꯎꯗꯪꯗꯤ ꯂꯩꯊꯖꯔꯒꯦꯅ ꯂꯩꯊꯖꯔꯤꯅꯤ ꯑꯗꯣ ꯂꯩꯊꯖꯕꯗꯒꯤ ꯁꯤ ꯂꯥꯛꯇꯅ ꯑꯣꯖꯥꯅꯤ ꯍꯣꯏ ꯊꯦꯡꯅꯖꯔꯤꯁꯤꯅꯦ ꯅꯨꯡꯉꯥꯏꯖꯩ ꯈꯔ ꯌꯦꯡꯕꯤꯌꯣ ꯑꯩ ꯊꯑꯣꯏꯅ ꯇꯧꯔꯛꯑꯕꯅꯤ ꯑꯩ ꯃꯃꯥꯡꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯄꯅꯤ ꯅꯨꯡꯉꯥꯏꯖꯩ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯐꯖꯅ ꯔꯤꯖꯥꯔꯚꯔꯒ ꯑꯣꯚꯔꯍꯦꯗ ꯔꯤꯖꯥꯔꯚꯔ ꯑꯆꯧꯕꯒ ꯂꯩ ꯇꯥꯔꯒꯁꯨ ꯁꯔꯀꯥꯔꯒꯤ ꯑꯗꯣ ꯌꯨꯝ ꯑꯌꯥꯝꯕ ꯄꯨꯈ꯭ꯔꯤ ꯁꯨꯃꯥꯏꯅ ꯆꯪꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯂꯣꯏꯅꯃꯛ ꯂꯩꯅꯩ ꯍꯤꯡꯒꯣꯜꯁꯤ ꯌꯥꯝ ꯆꯥꯎꯅꯕꯒꯤ ꯃꯑꯣꯡꯅꯤ ꯊꯣꯡꯒꯥꯟꯁꯤ ꯁꯥꯡꯅ ꯆꯪꯉꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗ ꯌꯥꯗꯦ ꯃꯣꯏ ꯃꯌꯨꯝ ꯅꯨꯡꯉꯥꯏꯕꯁꯤ ꯑꯁꯤꯅꯤꯅ ꯇꯧꯔꯤꯁꯦ ꯑꯁꯣꯝꯗꯒꯤ ꯎꯕ ꯀꯩꯅꯣꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯤꯁꯦ ꯐꯤꯕꯝ ꯆꯥꯗꯕ ꯃꯌꯥꯝꯁꯦ ꯈꯥꯡꯉꯒ ꯂꯥꯛꯅꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯗꯤ ꯏꯟꯗꯣꯝ ꯆꯥꯔꯥ ꯏꯃꯥꯔꯣ ꯀꯩꯅꯣ 인도인기디 까리노 피 어제 소리 까나노 벌써 이복 토이 거기 이복로 인도인 까리 밍 이베톤 까욤 닝온노 까리람 닝온노 ꯀꯩꯅꯣꯒꯤ ꯗꯃꯥꯏꯅ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯣꯗꯤ ꯕꯥꯝꯅ ꯆꯠꯈ꯭ꯔꯦ ꯑꯣ ꯙꯃꯥꯏꯗ ꯈꯨꯜ ꯂꯩꯇ꯭ꯔꯦ ꯂꯩꯌꯦꯕ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯐꯩꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯅꯗꯤ ꯐꯕ ꯍꯦꯜꯂꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯐꯔꯝꯃꯤꯗ ꯂꯧꯕꯨꯛ ꯁꯝꯗꯨꯝ ꯑꯣ ꯂꯧꯕꯨꯛ ꯁꯝꯗꯅ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯅꯣꯡꯖꯨ ꯊꯥꯁꯨ ꯑꯗꯨꯝ ꯁꯝ ꯆꯠꯂꯤꯗꯅ ꯂꯩꯈꯣꯝꯗꯤ ꯊꯣꯛꯇ꯭ꯔꯣ ꯂꯝꯕꯤ ꯂꯩ ꯃꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯑꯩꯗꯣ 34 ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯕꯤꯀꯣ 이놈자 이밍 엉따 하이라무세 ꯑꯩꯗꯤ ꯕꯖꯥꯔꯥꯅꯤ ꯀꯧꯏ 바자 까욤노 까욤닝오노 무tum 닝오니 까디기야 당점 레카이데 소나이 당점 레카이야 소나이디 이만한 네 칸브라 그 머리ปู그다와이 머니푸다 노이나 까노 곰빈다 크롬 차파다 부포 코이레 야이바 하이마이 가코냐 호자이 되길 라코드르네 마니 하이마이마이마 수라이 자기블라까이 너의 거 돌돌리기 뭐야 라코도 하이마이마
ꯑꯩꯒ ꯀꯣꯏꯃꯤꯟꯅꯈꯤꯕꯗꯣ ꯍꯣꯏꯕ ꯒꯥꯔꯤ ꯇꯣꯡꯗꯅ ꯏꯔꯣꯅ ꯑꯁꯤꯅ ꯏꯃꯥꯏ ꯁꯤꯗꯤ ꯑꯩꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯣꯔꯤꯅ ꯃꯇꯝ ꯑꯃ ꯆꯍꯤ ꯀꯌꯥꯅꯣ ꯆꯍꯤ ꯑꯍꯨꯝ ꯀꯌꯥꯝ ꯁꯨꯔꯦ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯊꯣꯜ ꯇꯣꯂꯤꯒꯤꯅꯦꯗꯅ ꯀꯩꯅꯣ ꯄꯣꯛ ꯁꯝ ꯁꯪꯗ꯭ꯔꯦ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯄꯣꯛꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯀꯅꯥ ꯄ꯭ꯔꯣꯖꯦꯁꯔ ꯑꯣꯏ ꯀꯅꯥ ꯀꯀꯥꯗꯤ ꯑꯩ ꯌꯨꯝꯅꯤꯁꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯂꯩꯔꯦꯅ ꯑꯁꯣꯝꯗꯒꯤ ꯎꯠꯆꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯏꯃꯒꯤꯅꯤ ꯑꯣ ꯏꯌꯥꯝꯕ ꯖꯥꯏꯃꯒꯤ ꯑꯣ ꯆꯞ ꯃꯥꯟꯅꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯀꯣ ꯍꯣꯏ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯑꯩꯅ ꯏꯕꯨꯡꯉꯣꯕꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯊꯕꯛ ꯇꯧꯋꯤ ꯔꯤꯇꯤꯌꯥꯔꯅꯤꯅ ꯑꯁꯥꯝ ꯄꯨꯂꯤꯁ ꯀꯌꯥ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯇ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁ ꯀꯅꯥ ꯑꯥꯏꯖꯣꯜ ꯂꯩꯕꯤꯔꯝꯕ꯭ꯔꯣ ꯑꯥꯏꯖꯣꯜ ꯂꯩꯔꯝꯃꯤ 19 ꯀꯌꯥ ꯂꯩꯔꯝꯃꯦ 1977ꯗꯒꯤꯅ 2015ꯗ ꯊꯣꯛꯂꯛꯏꯅꯤ ꯇꯥꯃꯣ ꯔꯥꯖꯃꯅꯤꯅ ꯑꯣꯁꯤ ꯑꯣꯏꯔꯤꯉꯩꯗꯣ ꯑꯗꯨꯋꯥꯏ ꯃꯇꯝ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯦꯝꯁꯤꯡ ꯍꯥꯏꯕ ꯑꯃ ꯅꯤꯡꯁꯤꯡꯉꯤꯗ꯭ꯔꯣ ꯍꯣꯏ ꯌꯦꯡꯁꯤꯡꯒꯤ ꯑꯁꯣꯝ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯀꯦꯝꯁꯤꯡ ꯍꯥꯏꯔꯤꯁꯤꯅꯤꯅ ꯑꯣ ꯍꯥ ꯍꯣꯏꯅꯦ ꯑꯩꯗꯤ 90 ꯀꯩꯅꯣꯗ ꯊꯥꯗꯣꯛꯈ꯭ꯔꯦꯕ 81ꯗ ꯑꯃꯨꯛ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯆꯠꯂꯨꯔꯦꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯅꯪ ꯀꯥꯟꯇꯣꯏ ꯚꯥꯏ ꯀꯥꯟꯇꯣꯏ ꯄꯨꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯄꯨꯂꯩ ꯚꯥꯏ ꯀꯥꯟꯇꯣ ꯍꯣꯏ ꯑꯗꯒꯤ ꯀꯥꯟꯇꯣꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯚꯥꯏ ꯅꯤꯃꯥꯏ ꯍꯣꯏ ꯄꯨꯜꯂꯛꯇ꯭ꯔꯣ ꯆꯪꯁꯤꯅꯦ ꯍꯥ ꯈꯪꯉꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯗꯨ ꯀꯨꯏꯔꯦꯅ ꯆꯍꯤꯗꯨ ꯌꯥꯝꯃꯕꯅꯤꯅ ꯀꯥꯎꯅꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯗꯨꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯃꯩꯇꯩꯅ ꯑꯩ ꯈꯪꯗꯕ ꯍꯧꯅꯗꯦꯕ ꯆꯥꯛ ꯍꯥꯏꯗꯤ ꯍꯦꯛ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯃꯅꯤꯄꯨꯔꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯅ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯛꯏꯅꯦꯕ ꯃꯤꯖꯣꯔꯥꯝꯗ ꯆꯪꯁꯤꯅꯦ ꯌꯨꯝꯗ ꯆꯪꯗ ꯌꯥꯔꯣꯏꯗꯣꯔꯤꯅꯦ ꯏꯅꯣꯅ ꯅꯨꯡꯁꯤꯕ ꯊꯦꯡꯅꯔꯦ ꯑꯗꯣ ꯁꯤꯗ ꯂꯣꯏꯁꯤꯜ ꯑꯩꯈꯣꯏ ꯈꯨꯟꯖꯥꯎ ꯆꯠꯄ ꯅꯪꯉꯔꯣꯏꯗ ꯑꯗ ꯀꯩꯅꯣ ꯃꯍꯥꯗꯦꯕꯤꯗꯤ ꯃꯍꯥ ꯈꯨꯟꯖꯥꯎꯗꯤ ꯑꯣ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪ ꯂꯩꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯩꯔꯦ ꯅꯣꯡꯗꯣꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩꯔꯦ ꯀꯣ ꯑꯗꯨ ꯂꯩꯔꯦ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯔꯤ ꯑꯗꯒꯤ ꯒꯧꯔꯤꯌꯥ ꯁꯝꯄ꯭ꯔꯗꯥꯏꯒꯤꯁꯨ ꯕꯥꯃꯣꯟ ꯂꯩꯔꯤ ꯐꯖꯅ ꯇꯧꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯖꯦꯁꯣꯔ ꯍꯣꯏꯒꯤ ꯌꯨꯝꯗ ꯏꯟꯗꯣꯟꯁꯦ ꯑꯩ ꯃꯣꯏ ꯍꯣꯖꯥꯏꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯈꯤ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯑꯗꯣ ꯕꯁ ꯑꯃ ꯄꯨꯗꯅ ꯑꯩꯅ ꯏꯆꯟꯅꯨꯄꯤ ꯀꯦꯁꯤ ꯍꯦꯃꯥꯋꯇꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯑꯃ KT ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯅ ꯀꯣꯟꯁꯝ ꯇꯣꯝꯕ ꯁꯆꯤ KTS ꯁ꯭ꯀꯨꯜ ꯂꯩꯅ ꯑꯩ ꯆꯪꯖꯔꯛꯀꯦ ꯑꯗꯣ ꯑꯗꯩꯗ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦꯔꯒ ꯑꯩꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯌꯥꯝ ꯀꯣꯏꯃꯤꯟꯅꯗꯅ ꯇꯧꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯏꯟꯗꯣꯟ ꯍꯣꯏꯕꯨ ꯀꯥꯡꯕꯨꯗꯨ ꯆꯥꯛ ꯏꯁꯤꯡꯒ ꯀꯧꯕꯤꯗꯅ ꯀꯩꯗꯧꯗꯅ ꯇꯧꯈꯤ ꯎꯁꯣꯞꯀꯁꯨ ꯌꯥꯎꯔꯗꯅ ꯇꯧꯈꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯕꯣꯔꯈꯥꯜ ꯄꯥꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯕꯣꯔꯈꯥꯜ ꯄꯥꯔꯗ ꯂꯥꯛꯆꯕꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯊꯣꯛꯆꯣꯝ ꯀꯣ ꯈꯣꯡꯎꯞꯆꯝꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯦꯅ ꯂꯧꯖꯔꯦ ꯈꯣꯡꯎꯞꯆꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯤꯗ ꯈꯣꯡꯎꯞꯆꯝꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯁꯅꯊꯣꯡꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯆꯍꯤ ꯂꯣꯡꯒꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗ ꯃꯤꯖꯣꯔꯥꯝ ꯂꯩꯔꯝꯃꯦꯌꯦ ꯑꯗꯣ ꯀꯥꯎꯔꯝꯃꯦ ꯀꯨꯏꯕꯗꯒꯤꯅꯤꯅ ꯀꯨꯏꯃꯟꯗꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯉꯥꯈꯣ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯈꯤꯒꯦ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯈꯣꯡꯎꯞꯆꯝꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯁꯤꯗ ꯉꯁꯤꯒꯤ ꯕꯣꯔꯈꯥꯜ ꯂꯥꯛꯄꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯗ ꯕꯣꯔꯈꯥꯜ ꯍꯥꯏꯕ ꯑꯃ ꯀꯁꯥꯔ ꯂꯝꯗꯝꯗ ꯕꯣꯔꯈꯥꯜ ꯍꯥꯏꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯑꯩꯅ ꯑꯩ ꯉꯝꯖꯕ ꯊꯥꯛꯇ ꯁꯛꯇꯥꯛꯆꯕꯒꯤ ꯂꯥꯛꯆꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ ꯑꯩꯒꯤ ꯑꯔꯤꯕ ꯃꯔꯨꯞ ꯃꯤꯖꯣꯔꯥꯝꯒꯤ ꯃꯔꯨꯞ ꯏꯕꯣꯕꯤꯒꯤ ꯃꯌꯨꯝꯗ
ꯃꯣꯏꯒꯤ ꯏꯃꯥꯅꯤꯀꯣ ꯃꯣꯏꯒꯤ ꯏꯃꯥꯗꯨ ꯃꯅꯤꯄꯨꯔ ꯀꯣꯏꯕ ꯂꯥꯛꯄꯗ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯉꯝꯖꯕ ꯁꯦꯕꯥ ꯐꯪꯖꯈꯤꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯇꯧꯕꯤꯗꯅ ꯃꯣꯏꯒꯤꯗ ꯐꯝꯗꯅ ꯆꯥ ꯅꯨꯡ ꯊꯛꯇꯅ ꯇꯧꯔꯦ ꯃꯝꯃꯦ ꯍꯧꯖꯤꯛꯁꯤ ꯄꯨꯡ 6:35 ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤ ꯕꯩꯁꯅꯣ ꯗꯦꯕꯤꯒꯤ ꯂꯥꯏꯁꯪꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯆꯪꯖꯔꯛꯄ ꯊꯣꯡ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯥꯜ ꯊꯣꯡ ꯑꯩꯅ ꯂꯦꯞꯆꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯍꯥꯏꯊꯔꯛꯄꯒꯤꯁꯤꯗ ꯂꯩꯕ ꯃꯟꯗꯤꯔꯅꯤ ꯃꯁꯤ ꯀꯁꯥꯔꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏ ꯀꯁꯥꯔꯒꯤ ꯃꯌꯥꯝ ꯃꯌꯥꯡ ꯃꯩꯇꯩ ꯀꯣ ꯃꯩꯇꯩ ꯃꯌꯥꯡ ꯂꯣꯏꯅꯃꯛꯅ ꯈꯣꯏꯔꯝꯕ ꯂꯥꯛꯅꯕꯅꯦ ꯍꯥꯏ ꯑꯗꯣ ꯃꯝꯈ꯭ꯔꯁꯨ ꯃꯁꯤꯃꯗꯤ ꯑꯩ ꯍꯥꯞꯆꯒꯦꯅ ꯁꯦꯕꯥꯔꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯣꯖꯥꯅ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯑꯩ ꯗꯤꯂꯤꯞ ꯀꯧꯏꯅ ꯗꯤꯂꯤꯞ ꯁꯤꯡ ꯀꯩ ꯌꯨꯝꯅꯣ ꯑꯣꯖꯥ ꯑꯩ ꯑꯉꯣꯝꯅꯤ ꯑꯉꯣꯝꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝꯁꯤ ꯇꯥꯝꯅ ꯂꯩꯔꯤꯁꯤꯔꯥ ꯑꯁꯤꯒ ꯂꯩꯁꯤꯅꯦ ꯑꯣꯖꯥ ꯍꯤꯡꯒꯣꯜꯁꯤ ꯆꯥꯎꯕꯅꯦ ꯁꯥꯡꯅ ꯆꯪꯈ꯭ꯔꯦ ꯑꯌꯣꯡꯗꯤꯟꯗ ꯎꯅꯖꯔꯗꯤ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯖꯥ ꯑꯩ ꯌꯨꯇꯨꯕꯇꯗꯤ ꯑꯣꯖꯥꯕꯨ ꯑꯗꯨꯝ ꯎꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒ ꯁꯛꯀꯗꯤ ꯎꯅꯗ꯭ꯔꯤꯕꯅꯤ나 ꯑꯩ ꯀꯅꯥꯅꯣ ꯂꯩꯊꯣꯛ ꯌꯦꯡꯉꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯁꯤ ꯑꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯎꯖꯍꯧꯗ꯭ꯔꯦ ꯃꯟꯗꯤ ꯀꯩꯅꯣ ꯄꯨꯖꯥ ꯇꯧꯕꯤꯔꯝꯕꯅꯤꯅꯦ ꯍꯣꯏ ꯅꯪ ꯁꯟꯗꯥꯒꯤ ꯁꯟꯗ꯭ꯌꯥꯒꯤ ꯑꯇꯣꯞꯄꯗꯤ ꯇꯥꯕ ꯑꯩꯈꯣꯏꯁꯤꯗꯤ ꯏꯔꯥꯏ ꯅꯠꯇꯅ ꯊꯣꯡꯁꯦ ꯍꯥꯡꯕ ꯌꯥꯗꯕ ꯀꯔꯤꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯛꯇ ꯍꯥꯡꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯅꯤ ꯍꯥꯡꯗꯣꯔꯤꯕ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ ꯏꯔꯥꯏꯗ ꯊꯣꯡ ꯍꯥꯡꯕ ꯍꯥꯏꯅ ꯏꯃꯥ ꯍꯣꯏꯅ ꯀꯠꯄꯤꯔꯝꯃꯤꯕ꯭ꯔꯥ ꯀꯅꯥꯅ ꯂꯤꯡꯕꯤꯔꯝꯕꯅꯣ ꯑꯁꯤ ꯑꯩꯒꯤ ꯑꯃꯣꯜꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯧꯒ ꯍꯥꯏ ꯆꯥꯔꯤꯡ ꯃꯇꯝꯁꯤꯒ ꯏꯃꯥꯁꯤ ꯑꯩꯈꯣꯏꯁꯤꯒ ꯑꯣꯖꯥ ꯀꯩ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯑꯩ ꯄꯥꯂꯝꯒꯥꯠ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯑꯁ ꯌꯥꯝꯅ ꯅꯣꯡ ꯉꯜꯂꯤꯉꯩꯗ ꯑꯣꯏꯗꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯅꯠꯇꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯕꯣꯟꯇꯔꯥꯄꯨꯔꯗ ꯃꯩ ꯂꯥꯛꯇꯕ ꯑꯗ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯥꯔꯖꯁꯨ ꯌꯥꯎꯗꯕ ꯑꯗ ꯃꯩ ꯉꯥꯏꯕꯗꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯏꯗ ꯏꯟꯗꯣꯟ ꯑꯃ ꯃꯣꯏꯒꯤ ꯕ꯭ꯔꯖꯦꯁꯣꯔꯒꯤ ꯏꯕꯣꯛꯁꯦ ꯃꯣꯏ ꯈꯨꯖꯥꯏꯒꯤ ꯇꯤꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯕꯁ ꯑꯃꯗ ꯑꯗ ꯑꯩꯒ ꯀꯣꯏꯄꯨ ꯄꯨꯗꯅ ꯑꯩꯒ ꯂꯣꯏꯅꯈꯤꯕ ꯑꯗꯨꯏ ꯑꯩ ꯏꯉꯛ ꯉꯛꯎꯔꯦ ꯑꯗꯨ ꯆꯪꯗ ꯌꯥꯗꯗꯅ ꯆꯥ ꯅꯨꯡ ꯊꯛꯇꯅ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩꯁꯤ ꯆꯥ ꯆꯨꯀꯣꯝ ꯊꯥ ꯆꯠꯁꯤꯅ ꯀꯩꯗꯧꯒꯦ ꯑꯣꯖꯥ ꯉꯥꯏꯍꯥꯛꯇꯪ ꯑꯩꯁꯨ ꯑꯣꯖꯥ ꯆꯥ ꯊꯛꯆꯔꯨꯔꯒꯦ ꯊꯦꯡꯉꯦ ꯑꯗꯣ ꯀꯔꯤ ꯒꯥꯔꯤ ꯌꯥꯎꯒꯦꯅ ꯑꯣꯖꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯌꯥꯎꯔꯤ ꯕꯣꯟꯇꯔꯥꯄꯨꯔꯗꯩ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯏ ꯀꯅꯥꯏꯗ ꯂꯩꯒꯦ ꯑꯣꯖꯥꯅ ꯔꯥꯖꯃꯅꯤꯒꯤ ꯀꯩꯅꯣꯗ ꯑꯣꯖꯥ ꯏꯆꯥꯁꯤꯡꯒꯗꯤ ꯀꯔꯤ ꯑꯩ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯑꯍꯟꯅꯤ ꯃꯣꯏ ꯑꯅꯤꯅ ꯊꯥꯖꯜꯂꯣꯏꯔꯦ ꯑꯗꯨꯒ ꯏꯆꯥ ꯑꯅꯤ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯊꯕꯛ ꯃꯑꯣꯡ ꯆꯥꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯌꯥꯎ ꯂꯩꯔꯤ ꯑꯗꯨꯁꯨ ꯐꯩꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯗꯣ ꯀꯟꯚꯔꯁꯟꯒꯤ ꯆꯥꯟꯁ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯅꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯇꯧꯕꯒꯤꯁꯨ ꯑꯃꯨꯛ ꯏꯍꯧ ꯑꯃ ꯂꯩꯕꯅꯤꯅ ꯑꯁ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯃꯇꯝ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯣꯖꯥ ꯂꯥꯛꯄ ꯎꯅꯕ ꯉꯝꯒꯗꯕꯅꯤ ꯑꯣꯖꯥꯅ ꯂꯥꯛꯊꯣꯛꯈꯤꯗ꯭ꯔꯥ ꯑꯩ ꯉꯝꯖꯈꯤꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯣꯖꯥꯗꯤ ꯈꯨꯟ ꯈꯨꯅꯨꯡ ꯆꯠꯂꯤ ꯕꯣꯔꯈꯥꯜ ꯆꯪꯗꯣꯏ ꯈꯜꯂꯤ ꯀꯅꯥꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕ ꯋꯩꯁꯅꯣ ꯃꯝꯗꯣꯞꯀ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯝꯗꯣꯞꯀ ꯆꯥꯎꯅ ꯑꯁ ꯉꯁꯥꯏ ꯉꯥꯜꯂꯤꯉꯩꯗ ꯇꯧꯔꯝꯕꯗꯤ ꯌꯥꯝ ꯐꯒꯗꯕꯅꯤ ꯁꯣꯔꯣꯛ ꯋꯥꯡꯃ ꯑꯩꯈꯣꯏ ꯕꯩꯁꯅꯣ ꯗꯦꯕꯤꯒꯤ ꯃꯟꯗꯤꯔ ꯂꯩꯔꯤꯕꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯑꯣꯄꯣꯖꯤꯠ ꯖꯁ ꯑꯣꯄꯣꯖꯤꯠꯇꯒꯤ ꯈꯤꯖꯤꯛꯇꯪ ꯑꯣꯏꯔꯣꯝꯗ ꯂꯥꯛꯑꯦꯔꯒ ꯍꯥꯏꯗꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯊꯔꯦꯔꯒ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯦ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯅꯤ ꯉꯁꯥꯏ ꯆꯪꯖꯔꯝꯗ꯭ꯔꯦ ꯏꯅꯥꯎꯒꯤ ꯃꯤꯡ ꯀꯔꯤ ꯑꯩ ꯃꯤꯡ ꯅꯤꯉꯣꯝꯕꯝ ꯁꯟꯖꯤꯞ ꯁꯤꯡ ꯀꯧꯏ ꯅꯤꯉꯣꯝꯕꯝ ꯁꯟꯖꯤꯠ ꯗꯨꯀꯥꯟ ꯆꯥꯎꯅ ꯃꯐꯝ ꯆꯥꯔꯛꯈꯤꯅꯤꯀꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯁꯦ ꯃꯃꯥꯡꯒꯤꯗꯨꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯠꯀꯤ ꯗꯨꯀꯥꯟꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠꯀꯤ ꯃꯧꯔꯣ ꯁꯣꯝꯗ ꯊꯣꯛꯂꯛꯅꯦ ꯏꯕꯦꯝꯃꯧꯇ ꯀꯩꯅꯣ ꯀꯩ ꯂꯝ ꯅꯤꯉꯣꯅꯣ ꯖꯥꯔꯤꯕꯣꯟ ꯀꯩ ꯈꯨꯟꯒꯤ ꯅꯥꯂꯨꯕꯥꯛꯀꯤꯌꯥ ꯀꯣꯟꯁꯝ ꯅꯤꯉꯣꯟꯒꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯅꯥꯂꯨꯕꯥꯛꯇ ꯀꯣꯟꯁꯝ ꯂꯩꯌꯦꯕ ꯇꯥꯃꯣ ꯕꯤꯅꯣꯗ ꯕꯤꯍꯥꯔꯤ ꯍꯣꯏꯗꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯂꯨꯖꯥꯝ ꯇꯣꯝꯕꯤ ꯗꯨꯀꯥꯟ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗ ꯑꯩꯗꯤ ꯀꯁꯥꯔꯒꯤ ꯖꯥꯔꯤꯕꯣꯟꯒꯤꯗꯤ ꯀꯩꯅꯣ ꯈꯨꯟꯒ ꯑꯗꯨꯝ ꯌꯥꯝ ꯈꯪꯉꯕꯅꯤꯅ
ꯆꯠꯂꯨꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠ ꯈꯪꯉꯦꯕ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯀꯥꯏꯅ ꯍꯪꯒꯜꯂꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯉꯁꯥꯏ ꯉꯥꯜꯂꯤꯉꯩꯗ ꯆꯪꯉꯛꯑꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯧꯅꯣ ꯐꯔꯦ ꯐꯔꯦ